ꯅꯨꯡꯁꯤꯕꯗꯒꯤꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯗꯨꯅ ꯐꯠꯇ꯭ꯔꯣ? ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯍꯣꯠꯅꯔꯒ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯍꯣꯠꯅꯔꯒ ꯐꯪꯗꯦ. ꯐꯪꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯊꯝꯕꯗꯤ ꯌꯥꯏꯗꯅ. ꯌꯥꯗꯦ, ꯀꯃꯥꯏꯅ ꯊꯝꯗꯣꯏꯅꯣ? ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯃꯍꯥꯛꯇꯨꯅ ꯌꯥꯏꯐꯕ ꯑꯣꯏꯔꯒ ꯑꯩꯒꯤꯁꯨ ꯌꯥꯏꯐꯕ ꯁꯥꯒꯦꯗꯣ? ꯃꯗꯨ ꯋꯥꯔꯤꯒꯤ ꯋꯥꯅꯤ. ꯑꯁꯦꯡꯕ ꯊꯣꯛꯂꯒꯕꯨ ꯀꯅꯥꯅ? ꯑꯩꯗꯤ ꯌꯥꯔꯕꯣꯏ ꯅꯤꯡꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯑꯦ, ꯑꯗꯨꯒ ꯀꯣꯛꯐꯥꯏ ꯀꯥꯕ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ. ꯅꯪꯁꯦ ꯑꯩꯒꯤ ꯃꯪꯗ ꯍꯦꯛ ꯍꯦꯛ ꯎꯏ. ꯋꯥꯈꯜꯗꯁꯨ ꯅꯪꯒꯤ ꯋꯥꯉꯥꯡ, ꯏꯆꯝ ꯆꯝꯖꯕ ꯅꯪꯒꯤ ꯅꯇꯧꯗꯣ ꯁꯨꯝ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯂꯩꯔꯛꯄꯒꯨꯝ ꯁꯨꯝ ꯑꯗꯣ ꯎꯄꯨꯗ ꯐꯤ ꯃꯔꯣꯟ ꯃꯔꯣꯟ ꯊꯝꯕꯒꯨꯝꯅ ꯅꯨꯡꯁꯤꯕꯕꯨ ꯃꯔꯣꯟ ꯅꯥꯏꯅ ꯊꯝꯕꯗꯤ ꯑꯩ ꯄꯥꯝꯗꯦ. ꯄꯥꯝꯃꯨꯕ, ꯅꯪ ꯌꯥꯍꯧ ꯈꯔ ꯊꯦꯡꯃꯟꯈ꯭ꯔꯦ. ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯑꯩ ꯂꯥꯛꯆꯒꯦ ꯇꯧꯕꯅꯦꯕ. ꯑꯩꯈꯣꯏ ꯆꯦꯁꯤꯅ ꯃꯥꯒꯤ ꯊꯕꯛ ꯈꯔ ꯂꯩꯌꯦꯗꯅ ꯁꯨꯡꯆꯠ ꯆꯠꯀꯦ ꯌꯥꯗꯦꯕ. ꯑꯩ ꯌꯨꯝ ꯌꯧꯕ ꯂꯥꯟ ꯇꯧꯒꯦ ꯈꯪꯅꯦꯕ. ꯑꯉꯥꯎꯕ, ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯩꯁꯦ ꯆꯍꯤ 4-5 ꯁꯨꯔꯕꯅꯤ. ꯉꯁꯤꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯗꯤ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯑꯩꯅ ꯍꯨꯛꯀꯅꯤꯀꯣ. ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯕꯤꯕꯗ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯨꯅ ꯃꯧ ꯂꯥꯛꯑꯦꯅ ꯄꯨꯂꯥꯡ ꯂꯥꯡꯒꯅꯤꯀꯣ. ꯑꯗꯨꯕꯨ ꯄꯥꯝꯃꯨꯕ, ꯑꯩꯈꯣꯏꯅꯤꯅ ꯂꯩꯅꯕꯅꯅꯦ ꯀꯥ ꯑꯃꯁꯨ ꯆꯥꯗꯣꯛꯈꯤꯕꯅꯤ. ꯇꯤꯚꯤꯒ ꯁꯣꯐꯥꯒꯅ ꯃꯃꯥꯡꯗ ꯊꯥꯔꯒ ꯃꯅꯤꯡꯗꯅ ꯐꯃꯨꯡ ꯊꯥꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯊꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ. ꯂꯥꯏꯖꯥ, ꯅꯪ ꯋꯥ ꯉꯥꯡꯂꯅꯨꯕ. ꯑꯩꯒꯤ ꯁꯝꯁꯦ ꯃꯥꯅ ꯃꯧ ꯑꯅꯧꯕꯤꯗꯤ ꯁꯝ ꯁꯥꯡꯕ ꯄꯥꯝꯖꯩꯅ ꯈꯥꯛꯈꯤꯕꯅꯦ. ꯑꯩ ꯁꯤꯕꯨ ꯊꯝꯈꯤꯁꯤꯔꯣ, ꯀꯛꯊꯠꯂꯁꯤꯔꯣ? ꯑꯩꯕꯨ ꯀꯛꯑꯁꯤꯔꯣ? ꯃꯥ ꯎꯅꯗꯅ ꯑꯩ ꯍꯜꯂꯣꯏꯌꯦ. ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯒꯅꯤꯌꯦ. ꯁꯤꯔꯕꯁꯨ ꯃꯐꯝꯁꯤꯗ ꯁꯤꯅꯤꯌꯦ ꯃꯥ. ꯅꯪ ꯀꯌꯥꯝ ꯂꯥꯎꯅꯤꯡꯉꯤ? ꯌꯥꯝ ꯂꯥꯎꯅꯤꯡꯉꯤ? ꯌꯥꯝ ꯂꯥꯎꯅꯤꯡꯉꯤ ꯅꯍꯥ? ꯃꯁꯤ ꯅꯨꯄꯤꯁꯦ. ꯍꯣꯏ ꯃꯥ, ꯐꯨꯖꯜꯂꯣ. ꯁꯤꯕꯨ ꯑꯩꯒꯤ ꯃꯃꯜ, ꯑꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯕꯨ ꯁꯤꯅ ꯃꯦꯟꯁꯤꯟꯕ ꯉꯝꯒꯗ꯭ꯔꯣ? ꯑꯩ ꯑꯣꯛꯇꯕꯤ ꯅꯠꯇꯦ. ꯍꯦ ꯅꯨꯄꯥ, ꯅꯨꯄꯤꯁꯤꯗ ꯌꯥꯝ ꯊꯨꯈ꯭ꯔꯃꯨ. ꯂꯥꯜꯂꯦ ꯍꯥꯏꯒꯅꯨ. ꯌꯥꯝ ꯊꯨꯅ ꯍꯥꯏꯖꯔꯨ ꯂꯥꯛꯑꯣ. ꯅꯨꯄꯤꯁꯤꯗ ꯌꯥꯝ ꯈꯨꯔꯝꯃꯣ. ꯈꯨꯔꯝ ꯂꯥꯛꯑꯣ. ꯃꯉꯣꯟꯗ ꯈꯨꯔꯝꯃꯣ. ꯈꯨꯔꯝꯃꯨꯅꯦ. ꯁꯠ ꯈꯨꯔꯝꯃꯨ. ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯅꯨꯡꯁꯤꯅ ꯊꯝꯕ ꯃꯤꯁꯛꯇꯨ ꯅꯍꯥꯛꯅꯤꯀꯣ. ꯅꯪꯁꯦ ꯑꯩꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯧꯕꯤꯔꯤꯁꯤꯕꯣ ꯁꯤꯕꯨ ꯌꯥꯕ꯭ꯔꯣ? ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯋꯥꯔꯤ ꯁꯥꯖꯦꯟ ꯀꯧꯔꯒ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕꯤꯕ ꯁꯤꯕꯨ ꯀꯔꯝꯕ ꯃꯐꯝ ꯆꯠꯅꯒꯦ? ꯃꯃꯥ, ꯑꯩꯅ ꯐꯥꯎꯗ ꯅꯣꯡꯃꯇ ꯈꯨꯕꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯗꯕꯁꯤꯗ ꯅꯪꯅ ꯊꯥꯕ ꯌꯥꯕ꯭ꯔꯣ? ꯅꯪ ꯍꯤꯡꯕꯃꯥꯏ ꯆꯥꯕꯤ, ꯅꯆꯥ ꯅꯨꯄꯥꯗꯨ ꯈꯨꯄꯥꯛꯅ ꯊꯥꯕ ꯌꯥꯗ꯭ꯔꯥ? ꯈꯨꯄꯥꯛꯅ ꯀꯥꯎꯕ ꯇꯥꯔꯦ. 이게 그만이 떠가노. ꯀꯔꯤꯒꯤ ꯑꯣꯐꯤꯁꯔꯅꯣ 이제 ꯃꯥ ꯃꯤ ꯑꯩꯈꯣꯏꯕ 이봉호. 누비부 사나pot 군 한번 야 이거자 누비부 사나pot 군 한번 라이자 아싱 누시바부 가나나 로또나 타망감가니 pamubagi nusi-basi asing bawiramle
mahakna ꯅꯪꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯦ ꯆꯠꯂꯣ ꯃꯥꯒꯤ ꯃꯅꯥꯛꯇ 이제 낭세 통 타고 얌 하려면 넌나 참 미리두디